इंडिया की तरा तरुक सुबह प्रेसिडेंट खन्नबा मिखल मथंग था की तरा निपान पांगथोकनबा इलेक्शन कमीशन ऑफ इंडिया ना जून तरा मंगाद नोटिफिकेशन तोकी बगलोइना हौजी फावबदा मी कुंथ्रा रोमना मिखल असिगी रिटर्निंग ऑफिसर ओइरिबा राज्य सभा की सेक्रेटरी जनरल पीसी मोदी दा मिरेप से पिसिनक्रे मिरेप से पिसन बसी इलेक्शन नोटिफिकेशन थोकीबा नुमित अदुदगी अदुम हौरखिबनी नुमित अदुदा पुन्ना मिरेप तरा माथोइना मिरेप से सिंग पिसिनकी ngarang phawbada mirep se pisin khiba singi manungda hauzik center da government pariba NDA gi mirep Draupadi Murmu opposition gi common candidate Yaswant Sinha Mumbai dagi slum dweller ama Tamil Nadu dagi social activist ama amasung Delhi dagi professor ama yauri Draupadi Murmu gi mirep se haukiba tang kunmari da pisin khibani aduga Yaswant Sinha gi na ngarang ningtokaba numita pisin khibani handaki mikhala sigi mirep se pisin bigi arobe matam hayeng tang kumapan ni Election Commission की notification matungina hangchit tang kuntrada mirep se singi scrutiny pangtokani hauzik phawbada pisin ki ba mirep se singi manungda proposer amasung seconder singi mingdi piraga masa masa gi kuyek ti yaugdaba kaya yaubuna scrutiny da mirep se fana yamba amadi reject torba yana leiri Panba yabadi President Mikhal gi Mirep Singh Electoral College ki member oiba elected member yankai na proposer amasung seconder oigadabani amasung security deposit oina lupa lising tara manga su thamgadabani Indian Constitution ki article yankai mari gi matungina India ki presidency Parliament ki House ani Lok Sabha amasung Rajya Sabha ki elected member sing amadi state sing amasung National Capital Territory of Delhi amasung Puducherry yauna Union Territory singi Legislative Assembly singi elected member sing yauba Electoral College ki member sing na vote thadaraga khangadabani Lok Sabha, Rajya Sabha amasung State Assembly singi nominated member sing amadi Legislative Council singi member sing di Electoral College ta yaugdabana President gi Mikhal la saruk yabagi khudongchaba pidi handak ki Mikhal asigi Electoral College ki member singi apunba vote value si laktara lising marfu taruk chamri kuntra mathoini masigi manungda lak manga lising ni puhumdoi sanina MP singini aduga lak manga lising ni puhumdoi sani kuntra mathoina MLA singini MP amagi vote value si chatretni mamangi Mikhaladi chatretni pan oikibani vote value si state sing amasung Delhi amadi Puducherry yauna Union Territory singi Legislative Assembly singi Mikhalda khanba member singi masing di yumpham oiraga leppani handak hantarali basi Jammu and Kashmir da Legislative Assembly leitaba yaubadagini haukiba English singani taramapan gi August da Parliament na pass tokiba The Jammu and Kashmir Reorganization Bill lisingani taramapan na Jammu and Kashmir bo Union Territory ani thokna haibadi Union Territory of Jammu amasung Union Territory of Ladakh haina khaidok khibada Union Territory of Ladakh ti Legislative Assembly leitaba Union Territory ohen khibani MLA masingi vote value na magi state natraga Union Territory adugi missing the paraga lepi missing yamba natraga yamdabagi matungina vote value si state amaga manade haukiba English ngani tara pangthokiba tara manga suba president gi Mikhalda Manipur gi MLA amagi vote value tara nipan oikibani mamangda pangthokiba president gi Mikhal Singhda amukhak natana ataidi center da sakti paiba party natraga party singna puthopa mirep singna mai pakki Ramnath Kovind President Obigi Matam Lakliba July Kunmari de Loigadabani, Mahang President Oina Labigi Matam Loisilakpagarona, Mahaki Mahut Sinba Ama Kananaba, July Tarani Panda Pangto Kadriba Mikhal Asidasu, BJP na Putolibi, Hanagi Jerkangi Governor, Draupadi Murmuna, Soidana Mai Pak Labayari. Orissa da government Pariba Nabin Patnaik ki party Biju Janata Dal na NDA da yaudrubasu Orissa da MLA chama tara mari Lok Sabha da MP tara nithoy amasung Rajya Sabha da MP mapan laiba Biju Janata Dal na NDA gi nominee Draupadi Murmu da sawatkibaga loinana handaki Mikhalas da NDA na apunba vote ki sada yangkai nithoy rom haibadi vote lak manga lising humputaret rom phangningai leire Marakasida Bahujan Samas Party nasu Draupadi Murmu da vote pigani haina laukthokre party asigi oina hauzik Uttar Pradesh Legislative Assembly da MLA ama amasung Lok Sabha da MP tara leiribani amarom da opposition gi mire puthona ba Trinamool Congress na kauduna pangthokiba mifam singda yaukidaba amasung mifam yaunaba chebau pikidaba party singnasu Draupadi Murmu da sogalaba yabagi thajaba leinari aduna handaki Mikhal asidasu BJP na puthokpa
India gi mirep Draupadi Murmu na mai paktuna mahang na India gi ahanba tribal president amasung India gi sehi khwaidigi noba president oiraba yabagi thajaba yamna wangna leiri.